Image Paodam yang tabir besumbo Yumnam Anuradha Devina ikongno kurumzari housing Maroiba Pauda positive criticism tausi negative criticism thadokse haina IPR Minister Bisoj and Haikre Tharma Chumna Chathagadaba Fuel Conservation Campaign Kab and PD Minister Karam Samna Hodokre Loinana Tampi Youth Club Yankar Kibagi Chana Pudong Motorom Pangtokre House Pau Sanuna Bizari Paba Pataba Lengana Putopa policy program ama Pate Haina Chabigi Mahuta policy program adu Pai Pate Haina Tanaminasi Maduna Hana Lengana Tabagluina Makoina Pamleba Adu Samdong Bagitanza Lengak the Legani Haina IPR Minister TH Bisojana Pondokre Manipur Press Club the Pangtopa did not is FRSK News Portal Hangdopagi Tharamda Minister Bisosina Haikibane Minister na makata na haikibada miyam na positive criticism tawse negative criticism ge wakal thadokse apaba journalist amana malemase samdok pangami hainai hiram kudimakta pangida ibagi thabak tokpagalona na amana haire haiduna pangida ibatagumse maduna merit ke demerit henkiduna kuna ese mangna nabagi masak oirakane Minister na makata na haiki housing malemase competitive ne ekoise sakkaramna takadage karamna malemda pukhakadage habasi yamna mathau tai aikoi masinge marakta criticism habasi yamna mathau tai adubo aikoi ge kunai asidade criticize asi migi ego asina wangman kibadage social conflict la e masina kramlonda onthor e abhaba thabak ama hena patabaromda onthongnabage thabak adu tahungumsi haina appeal tawke Science and Technology Chakulapagi Matungina Information Technology Asi Matautai Prime Minister na Digital India Hongtukli Aikhoisi Ahongba Pami Masigidama Prime Minister na Digital India Hongdopani Haiki Akhoda karigumba khara tawragadi ai karigumba khara phangbadi that is yasre tawbudubu karigumba khara tawgena thuglaiba akhoi creative oiba ai idea do ba khoi si sinthan do ko si Koi iri adu koi lariba electronic media ke si nai lariba sina kayam sana sakador bino hai baje sina portal am kuthor kana ma website ta ki porina every world ki lariba posak singche ko stai da lo na customize to ba ki pande no possibilities sina provide to them Nominini chumna pangthokadaba 100 years of Manipuri dance in Santiniketal and a festival of dance drama ngasi Manipuri Governor Dr. Nazma Haptulan Haudokre Jawaharlal Nehru Manipur Dance Academy ge auditorium da pangthokiba thoramduda athoiba meeting oikiba Dr. Nazma Haptulan haikibada Manipuri jagoina Santiniketal da Haudokibage Chahi Chamasurapage Amadi Academy Asige Production Unit Linkakiba Chahi Nipomari Surapage Palantharam Asida Sadugyaba Pangba Ase Makisu Yamna Nungazaba Amane Taramasi Yamna Itihasik Oiba Amo Oibagaloinana Manipuri Zagoi Santiniketanda Haudokiba Chahi Chama Mapung Parapage Ahanba Milestone Ama Academy Asina Pangbage Nungaraba Taram Amasune State Asige Artist Signa Lebak Asige Mapam Keada Amadi Lebak Asige Mapanda Masang Tingam Daba So Kea Utna Minsa Kea Purakrabani Manipur Asi Ngasidi Malingi Mi Singna Mahaki Inakulaba Performing Arts Amasung Culture Buna Hena Masakhangba Oidi Haiki Ngasige Tharomduda Scholar Sing Artist Sing Amasung Academy Asige Mahiroi Sing Sarugyaki Tha Amachuna Satakadaba Fuel Conservation Campaign Ama Oidiba Petroleum Conservation Research Association PCRA Saksam 2020 Ngasidagi Kab and PD Minister Karam Samna Haudokre Dulalin the Labor Travel Research Institute TRI the Pangthokiba Tharamadu Public Sector Oil and Gas Companies in Manipurna PCRA ga Kusamnaraga Ministry of Petroleum and Natural Gas Government of India ge Makadasan Mane Tharamduda Oil Industry Manipur ge State Level Coordinator Rajkumar Mohan Kab and PD Commissioner Bobby Wahengbam
IOC ge official sing transporter amadi tung andong amba school singi mahiroi singsu saruyakhi Taromasagi manung chana school mahiroi singi sit and draw painting competition su pangthoki Section 2020 asi ngasi January ki tang 13 tage hauraga mathang tha February ki tang 15 phawba chathagadabani tharomda da wangang loduna minister karam samna chahi nipu yankhai gi manungda loikhragani haina thajanirba petroleum ge potok sing haibadi koila gas amadi atai housing asi kanjap tawraga thamnabagi matangda awareness Pinaba wakalon phongdokpaga loinana tharomda sarya khiba angang singda chatok sasan tawbada cycle season anabasu phongdokhi hojik haukraba samajki hojik oiriba tungda orakadama mayamse wari ligna wakalon share to se matam phangagadi tawbiyo madugi kanaba mayam ama lakane angang sin tamdoida khallaga laiba ekoi sembi mani phokadoi de moi aduna masi hauraiba khunai gi narol phatandaba se Ojik uiriba akoi na mattaba ki phopune habse akoi na khangma matam uire Kaksing High Secondary School ge Anova Session 2020 da class 6 tage 7 phawbagi ming sanba ngasidege hawwaga iroinana class ani asida ming chalakpa mairo singi like sangsu yan thokre lairik yan thokpa adu ngasi ayu pung tararom tabadagi hawki Forest and Environment Minister T.S. Sangkumana High State Asita Lairiba Wetland Amadi Reserve Forest ki Saruk Singh Kannaba Hairiba Area Sangasida Pata Tasilamba Singh High Court ke Mating Lautuna Amuktada Eviction Taunanaba Process Toboloide Athubada Eviction Tauragane Wapama Singasi Minister Sangkumagi Office Tapang Thokpa Directorate of Environment and Climate Change ki Haukiba Chahida State Sigi Tongan Mama Punda Paikhat ki ba thabak thorom singh takpa 2020 ke calendar release tawda minister na phodoki bani minister na makata khibada state asigi chingpa turen amadi mahusagi akoibagi phibam kannanaba amasung ecosystem kannanaba department na haktheng nana ahing nungtin khaktana thabak paikhali masida miyamna su mateng pangbinaba bil tawki calendar phongba aduda environment director Dr. Y Nabachandra amadi deputy director sangso saruyakhi Department gi ayaba amadi state government gi ayaba yaudana kana bukhra koi field taramba record sema pata param majama di param nam singa se onevan high court la punna si one time measure na si mayam si de koina clearance auto mayam singa si poli cancel to view eviction to no process to kai to no onevan case kota one ama ka ta as whole lo na ko na state si man le mayam si na ta kadi Nasi apa tahu sekali hayang amu tinggal hayang amu tinggal sih amu tinggal kayak mu yang hendak kau di panen kau officer sih musuh hendak kau tahu bangam dah. Manipur tourism na lagliba tang tara taritegi na kumathoi phawa Imphal ge mapal kangjibung da 5th Manipur Statute Day Women's Polo Tournament pangtholagani haina lauthokre. Tournament asi Manipur tourism na all Manipur Polo Association ga pulaga singadabane. Tournament asi da USA, Great Britain, Argentina, Egypt, Indian Polo Association amadi Manipur punna tim taruk na saruyagani tournament ase pangthokpaga mari leinana ngase hotel impanda paugi mifama ma pangthokre paugi mifama duda Manipur gi principal secretary tourism PK Sangso saruyakhi ngase gi mifam duda saruyakhi ba Egypt embassy culture artist Muhammad Sokar Nadana su wapong kya phongdoragli A great pleasure and a great interest to see such tournament and wishing a great success for it and of course wishing for our team, the Egyptian team, a great performance. It is expected. Same great wishes for other participating teams to see a very interesting tournament, very successful one. And thanks again for the organizers for everything they did. It seems that they put a lot of effort in organizing such an event. So again, best wishes for all and looking forward to see very interesting matches. Tamil Sangam Morina Sinduna Yankaini Toy Rak Suba Tamil Singi at Tawakumai Amak Oriba Pongal celebration comprise Yantopagi Tharam Ngarang Morige Sunrise Ground the Pangtokre. Tharamado was Minister Tongam Bisawzit, IFCT Minister Lapa Hawkep, Technopangi DC M. Raskumar, SP Technopan, TS Bikramjit, 43 Assam Rifles के Commandant Sumit Sood, Amadi, Mori के Civil Society Organization के leaders सिंगना candle lighting
तौदुना हौदोखि थरोमदुदा मिनिस्टर बिसोजना फोंदोखिबदा मोरेदा हौजे खुंदाम मिनरिबा जाति कयागे बरकता इनलाइन परमिट सिस्टम लाखपदा मिपाइनवा यौरब याई थाइना ममांगैदगे लेरक्लबा तमिल इचिन इनाउ सिंह नेपाली इचिन इनाउ अमदे थाइनदगे लेरक्लबा जाति कयाना मिपाइ बिगनु हौजिक सनरिबा एलपी सिस्टम असदी मणिपुर के थाइनदगे लेरक्लबा फुरोब कया असिबो कन्ननबा अमदे मणिपुरदा हौजिक संकलक्लिबा मिटौ कया असिदगे ngakthongnaba मणिपुर के प्रजा मियामना तांदुना लापा अमदे भारत के प्राइम मिनिस्टर अमदे प्रेसिडेंट अनिना हौजिक पालिबा बीजेपी ना लुसिंग बलेंगक असिना हाइजरुबदा याबिरकपदगे आईएलपी जनहलपा असि प्रजा मियामना थकपम थोई हाइखि लोइनना बीजेपी लेंगक असिना सरकार हेक पाइबा हौरकपदगे मियाम के सकोथरंगे दमकता थबक थरम कया अमा पाइखले मोरे अमदे मणिपुर के मियामना सरकार असिना पाइखलक्लिबा चकोथरंग की थबक सिंगदा कोऑपरेशन पीबी बतारगदी हेना चखुटपा ngamgani haina phongdokhi ngasi nungtin pung tarani thoi tarakpa aduaida 43 Assam Rifles morege Savangpai postna Indo Myanmar border pillar number 78 mayadege brown sugar kg 4.290 rom pari hairiba brown sugar sing ado Myanmar lomdagi India tamna TBS and talk Scooty amada bora vek ahumda haptuna chingnaningai oiba mongda mioi ama lakpada border da laiba 42 Assam Rifles ke kangbu obada gari amade bora ahumba adu langthoklam laga Myanmar lomda sansing ke haire Assam Rifles ke kangbu aduna gari amade bora adu hangduktuna sek tawbada hairiba brown sugar sing yaramade haire pagalaba brown sugar adu malimge kaithinda lupa crore nipan ga lakh yankhai nipan rongge oigade haire pagalaba brown sugar amadi gari adu makataba loge oiba thabak lokhanaba more police station da khosna kre hairi All Tribal Labor Association more na makoi gi demand sing lengakta taksiladuna kumza lesangane 18 ge October ge tang tarukta kaukiba matam kaktaba economy blockers adu Manipur lengakna makoi gi demand tapi gane haina band komto hankiba adu ngasi phawba lup asina Tankiba demand amata tabidaba asi laibak thiba wafumne haikre ngasi All Tribal Labor Association more atlamge office ta pangthokiba pomisanga unaba amada atlamge advisor thangzamant semtena phungdokibade mahana makata na hai more dege lengoi puthokpada thamkiba atingba adu athuba matamda Manipur lengangna lawthopidaba taragade Imphal bori lambida akanba maungda ban yauna makal maka kayage khongjang Sangsin gane haina phondokre lengoi honduna nomagi charata liba labor kaya amade lengoi ke karba tawduna imong manung puriba kaya amasu lengoi puthokpa thingbadage awaba kaya mayong natuna ngasi pawulagle masi Manipur lengangna labor singe awaba sing asi ubiraka athubada lengoi puthokpada thamliba athigba adu lawthupi haina mangna makhata ke soidana yananga sinbirege hairaga Hujik Pawba Ekhoi Awaba Yangbi the Bashe Mashi More Tribal Association Gitaraptagi Nuaitaba Pungtok Jari Aduga Karimba Ashimatungda Government na Matam Kara Atuba Matamda Karimba Yangshin Bi the Banatraga Yananga Hona Bidraba Mashi Oibatara Lakbatarabadi Association Traptagi Akanba Ban Chatagani Lions Club of International Hodok Piramba Malpin Zones ke Mapokuman Toronga Marilaidana Hayeg Irai Numike Nungten Pung Amataba Matamda Wayamba High School Ground the Lebasaska Holder Lions Club of Kaksing Greater Nasanduna later Lider Singda Sing Yanpaki Torama Pangtokane Haina Lions Club of Kaksing Greater Gate Secretary Cheronaman Haide Numinini Chatakadaba Tampi Youth Club Likat Kibage Sana Pudomba Golden Jubilee Celebration Akangtont Tampi Village Chakpikarong Chandian District Gase Hodokre Celebration ge team na honoring our past inspiring our future haibisini ngasi hodopagi thoramda the Ringo Langkang Chairman Autonomous District Council and District Rural Development Agency Santina Thoiba Mitung as the Victor ex-MLA Chandian Assembly Constituency na Thoromapu Oike Akanaba Mitung Singh Oina Wangam Nola Executive Member DY Holngam Member Willingson Tongson Member ADC Chandian Amadi
Simintang Lantang MCS SDO Chapikarong na oike amadi Chief Host na Thampi Village Chief Sant Tumbar na oike atoiba meeting na Golden Jubilee Monolith ke maikhom hangduktuna tharom hoke culture and dance choreography amadi ichai nongmai pangthoktuna Golden Jubilee celebration ge tharom yamna nongai ba tharom ohenke Haying January ke tang tarat red nini chanmanumita maru aina entertainment ge tharom kya pangthokane haire Chief of Defense Staff oirakpadagi ahanbo oina ngasi General Bipin Rawat na haikibada India da operator riba Camp Singh deradicalization taugani New Delhi da pangthokpa Rachna Dialogue 2020 da pen and discussion da General Rawana haikibada Kashmir da ngasi di chahi taradagi taranithoi phawbada leba angang singbo anoba tonganba political idea amakhana ba honare makoibo the radicalization Camp Singh da thamba mathau tare Pakistan asu masiga manaba thabakya tauri maduda terrorist singna sponsor tauri Hezbollah Mujahideen terrorist Burhan Wani sikrabagi matungda angang singbu radicalization pungning wakal olan bagi thabak Kashmir tauri protest over matamda pikliba angang sing phawba yaksilakuna nungna singba langba yaksilakliba si radicalization tawagi khudamni haike Sahi Sida New Delhi na host oiduna pangthokadaba Shanghai Cooperation Organization SCO ge meeting da Pakistan Prime Minister Imran Khan bo invite tawgadori haina gamina ga sepongdoke China na lusangba it member Economic and Security Bloc SCO da India amasung Pakistan lisangani taratre ta yaukibane SCO asi lisangani amad linkhat khibane matamda masage member lebak singna Russia China Kyrgyz Republic Kazakhstan, Tajikistan, amasung Uzbekistan oikibane. Haukiba sahi Junda, Kyrgyzstan ge capital Bishkekta pangthokpa SCO Samita Prime Minister Narendra Modi amasung Pakistan Prime Minister Imran Khan sarugaki. Pakistan ya Jammu and Kashmir ge wafam asi United Nations Security Council da China ge mating na pukhana ba honare adumoi namba UNSC ge member ayambana wafamado council na khana nabge mathau ta de haikiba leire haire Pakistan ge thawong adubu India na kanna yaning da phongdokre hauzik aroibada maroiba pau amhona pizari positive criticism tawse negative criticism thadokse haina IPR minister bisajana haikre Thama chuna chathagadaba fuel conservation campaign kabe NPD minister Karam Samna hodokre loinana Tampi Youth Club yengkhat kibagi chana phudong mothorom pangthokre Image Paodam ngasagi de matang asidaloisere ming tabiri besungbo amukana kunjari